ꯅꯨꯄꯤꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯂꯥꯏꯑꯣꯡ ꯅꯨꯄꯥꯒ ꯃꯥꯟꯅꯗꯦ꯫ ꯉꯟꯅ ꯄꯤꯔꯛꯄ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯊꯧ ꯁꯥꯟꯅꯗꯕ ꯃꯔꯝꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯏ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯌꯥꯠ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯍꯥꯔꯠꯀꯤ ꯃꯇꯥꯡꯗ ꯃꯊꯧ ꯇꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯇꯝ ꯆꯥꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯁꯤꯡꯅ ꯃꯣꯠ ꯄꯤꯔꯤ꯫ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯅꯨꯄꯤꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒ ꯅꯨꯄꯥꯗ ꯇꯧꯕꯒ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯄꯥꯛ ꯍꯦꯛ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯅ NHSꯀꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁ ꯗꯣꯛꯇꯔ ꯄꯨꯅꯝ ꯀ꯭ꯔꯤꯁꯅꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯄꯥꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯤ ꯊꯕꯥꯛꯀꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯆꯩꯅꯥꯈꯣꯜ ꯐꯥꯎꯔꯛꯄꯒ ꯂꯣꯏꯅꯅ ꯄꯥꯝꯕꯣꯝꯒꯤ ꯁꯔꯨꯛꯇꯁꯨ ꯑꯅꯥꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯎꯕ ꯐꯪꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯥꯅ ꯈꯪꯕ ꯉꯝꯍꯧꯗꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯎꯠꯊꯣꯔꯛꯄ ꯂꯥꯏꯑꯣꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯄꯨꯅꯝꯅ ꯍꯥꯏꯈꯤ꯫ ꯅꯨꯄꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯎꯠꯊꯣꯔꯛꯄ ꯂꯥꯏꯑꯣꯡꯁꯤꯡꯗꯤ ꯊꯕꯥꯛꯇ ꯀꯥ ꯍꯦꯟꯅ ꯆꯩꯅꯥꯈꯣꯜ ꯐꯥꯎꯗ꯭ꯔꯕꯁꯨ ꯄꯥꯝꯕꯣꯝ, ꯈ꯭ꯋꯥꯡ, ꯉꯛꯁꯝ ꯑꯃꯁꯨꯡ ꯆꯦꯡꯁꯥꯏꯕꯝꯗ ꯂꯨꯝꯊꯕ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯈꯪꯍꯧꯗꯅ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ, ꯅꯤꯡꯁꯥ ꯁ꯭ꯋꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯂꯛꯇꯕ, ꯀꯣꯛ ꯉꯥꯎꯕ, ꯑꯣꯕ ꯑꯃꯁꯨꯡ ꯌꯥꯗ ꯆꯩꯅꯥꯈꯣꯜ ꯐꯥꯎꯔꯛꯄ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯂꯥꯏꯑꯣꯡ ꯃꯥꯟꯅꯗꯕꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯍꯤꯡꯒꯟꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯄ ꯃꯥꯟꯅꯗꯕꯅꯤ꯫ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯅꯨꯄꯤꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯛ ꯍꯦꯛ ꯈꯪꯗꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯄꯣꯂꯤꯁꯤꯁꯇꯤꯛ ꯑꯣꯚꯔꯤ ꯁꯤꯟꯗ꯭ꯔꯣꯝꯅꯆꯤꯡꯕ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯔꯤꯛꯁ ꯋꯥꯡꯍꯜꯂꯤ꯫ ꯅꯨꯄꯥꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯂꯩꯇꯕ ꯃꯔꯝꯅ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯔꯤꯛꯁ ꯈꯔ ꯅꯦꯝꯅ ꯂꯩ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯍꯣꯔꯃꯣꯟꯒꯤ ꯈꯜꯗ ꯑꯍꯣꯡꯕ ꯂꯥꯛꯇꯨꯅ ꯏꯁꯇ꯭ꯔꯣꯖꯦꯟꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯗ ꯍꯣꯔꯃꯣꯟ ꯃꯈꯜ ꯑꯁꯤꯅ ꯆꯥꯡ ꯍꯟꯊꯔꯛꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯔꯤ꯫ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯈ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯎꯠꯊꯣꯔꯛꯄ ꯂꯥꯏꯑꯣꯡꯁꯤꯡꯗꯤ ꯄꯥꯝꯕꯣꯝ, ꯈ꯭ꯋꯥꯡ, ꯉꯛꯁꯝ, ꯌꯥ ꯑꯃꯁꯨꯡ ꯆꯈꯥꯎꯗ ꯆꯩꯅꯥꯈꯣꯜ ꯐꯥꯎꯔꯛꯄ, ꯃꯤꯍꯨꯜ ꯆꯣꯡꯕꯒꯤ ꯇꯥꯟꯊꯥ ꯀꯥꯏꯔꯛꯄ, ꯊꯕꯥꯛꯇ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯅꯥꯕ ꯐꯥꯎꯔꯛꯄ ꯑꯃꯁꯨꯡ ꯍꯨꯃꯥꯡ ꯀꯥꯡꯂꯛꯄ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯄꯥꯎꯕꯤꯂꯥꯏ ꯅ꯭ꯌꯨꯁ ꯂꯤꯗꯔꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫